khongjom keithel pot-chei yonliba dukan singda tungan ba lup singna puba thangba ngamloidaba Senkhai thumkhai tawbadagi awaba kaya mayoknare dukan sing phamba ngamloidabagi fibamda leire awaba potlum pibiganu haina ngasi nongmagi sintha leptuna dukan phamba singna khongjom keithel da wakat mifam famkhre khongjom keithel da tungan ba makhagi pot-chei yonliba dukan singi mapu body ama oriba khongjom bazar shop owner association na sinduna chathakiba wakat mifam aduna maram oiraga potfam phambising sintha lepki wakat mifam aduda saruk yarduna potfam phambi ima laisram tombitona phongdokhibada mamang sahigi me ahumdagi chatharakliba leibaki oiba irang asida khongjom keithel da leiriba dukan sing pufam phambising ireipak ima iramdamgidamak makhal kayada saruk yaduna angamba mateng pangduna lakli ngasi fawbada tungan ba lup kayana tengbang mateng nirakpada mateng pikhidaba yaukidri matungda su pangkhigani adubu lanai oina puba thangba ngamloidaba mateng di nibirakanu haiki जो बाजार दा फमजरीबा धरना asi aikoi Manipur gi lal hek haurakpadagi na ngasi phawbada miyamgi mateng pangdana lakchari adubo yumthong khudingi lana individual loina puba thangba ngamoi doba polum thangkatpigano chai chu singna madu tawbigano haidra khongjom maya paibi imai benching dukan committee singna haijari icha singi mafamda matamgi aikoi khaina khotana icha chu jingi mateng pangga lakpase aikoi amuksu adum khairagdra khotana mayangi mateng pangjagani puba thangba ngamdabadi tawbiganu na haijari